अहानबदा मरुइबा पाव संगाई फेस्टिवल दा सरुक याननबगिदमक म्यांमार की डेलीगेट सिंह मोरेदा थुंगलक्रे MU की हांगदुना लेरिबा फमसिंग लौबा याखिरोय हाइना यूनियन SRD मिनिस्टर ना खंगलक्रे अमदी एयरपोर्ट मनाक्ता मियामना बोम लेरे हाइना मिपाइनरुरे खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरबा पुनमकपु अरुण ब्लाना तराम नोक्चरी पाउ संदोकना पिजरी हयेंगदगी हौगदौरिबा संगाई फेस्टिवल की सरुक याननबगी दमक नुपा मंगा याउना मियोय कुंथ्रागा मंगाना साबा म्यांमार की टीम अमा ngasi मोरे थुंगलख्रे मखोइबु मैतै काउंसिल मोरेना इंटीग्रेटेड चेक पोस्ट ऑफिस कॉम्प्लेक्स ता हराव तयामना ओखी मैतै काउंसिल मोरे की प्रेसिडेंट एम थोइबना म्यांमार दा खुंदादुना लैख्रबा मैतै इचिल इनाव सिंगना संगाई फेस्टिवल यावबा लाकपा असिना लमदम असिगी चटना लोंचेट अमदी फजबा कया उ फंगलगनी हाइखी हारिबा डेलीगेट सिंगसिबु मतेंग पांगबोयना होजिक मखोइदगी अखोइना पुरैबा पोचै सिंगसे पुरगा मैतै काउंसिल ऑफिस ता थमगा मखोइबु संगाई फेस्टिवल सिदा मपुंग फाना याउनबगी दमकता अखोइना मखोइदा करिगुंबा खरा वहाई वता खरा थमगा हारिबा थौरमसि लोरे मतुंगदा ऑफिस तगी मखोइ इम्फाल सानगनी अदुना मसिदगी बर्मादगी चलिबा चिलनाउ सिंगसिना अखोइगी मणिपुर की लैरिबा चना लोंचत अमदी फेस्टिवल असिदा करी करी कानबा फंग हाइबदु मखु सोइदना मगी मखोइ उबा फंगनी म्यांमार की टीम अदुदा सरुक यारखिबी सैगांग डिवीजन दगी अनोबम रेखाना इरेबाक इरमदम मणिपुर दा पांगथोकपा संगाई फेस्टिवल असिदा सरुक याबा फंगजबा असि यामनमक लाइबक फबनी हाइखी संगाई फेस्टिवल लेकाई मंगा नंगले डिवीजन संगाई डिवीजन लेकाई मिया मंगा रे इसम इनाव राका कामिया मबुले लाबो वैसे अकोजी संगाई फेस्टिवल से मालेबद दौरबा थौराम यामना याम हरारबा कुमै लीला हारे मियाम पुले लाबो वैसे लाइव अहन मयाम सिमनाव मयाम नसो संगाई फेस्टिवल से मालेबदनी हारे याम पुनिंग सेवन लाबो वैसे सिरा सिमनाव मयाम लरिबा फैमिली मयाम ने ngabi सो यामना हराव जे म्यांमार की टीम असि ngasi nungthil इम्फाल दा थुंगलरगनी हाइरी मणिपुर यूनिवर्सिटी की अथॉरिटी ना यूनिवर्सिटी असिगी अहांग फमसिंग मेंसिनबा एडवर्टाइजमेंट थोखरबा मतुंग फम मेंसिनबा याखिरोय हाइना मिनिस्ट्री ऑफ ह्यूमन रिसोर्स डिपार्टमेंट ना अइब सेरोल अमा थारक्तुना खंगलखरे यूनियन SRD मिनिस्टर की डिपार्टमेंट ऑफ हायर एजुकेशन की अंडर सेक्रेटरी CP रत्नाकरन ना MU की रजिस्ट्रार चेरोल अदु थारक्खिबनी हाइरी ngasi ayuk pung mapan makhai khara helakpada lampen police station gi manung chanba airport gate ki mayok naba changangai lambi sangphom da bom leire haina mayam mi painarure thodok thokphom dagi phangba paw gi matung inna ayuk pung mapan khara helakpa aduaida nupi ani gari macha ama tongduna laklaga mafam aduda bag ama thamlamki bag adu matam sangna mafam aduda lengdana leibadagi miyamna bom oiraboi ningduna lampen police ta paw piki khudakta lampen police ki kangbu ama laktuna singnari ba bag adu yengsinbagi thabak sathaki maduda airport ta leiriba manga suba JNK rifle ki sniffer dog amadi bom expert ki kangbuna khutlai thaduna yengsinbada bom adu nupi gi fizol phirol sing hapat oiramki hairi लाकलिबा लोक सभा मिखल की मैनिफेस्टो दा यावगदौरिबा वाफम सिंह मियाम की अपामबगी मतुंग इन्ना ओहन्नबगी पांदमदा मणिपुर प्रदेश कांग्रेस कमिटी ना कंसल्टेटिव मीटिंग अमा ngasi होटल इम्फाल की सिरोय हॉल दा पांगथोखरे फेडरलिज्म बॉर्डर स्टेट अमदी रीजनलिज्म एंड माइग्रेशन हाइबा हिरम दा पांगथोखिबा मिफम अदुदा मरु ओइना कांग्रेस वर्किंग कमिटी की मेंबर सु ओइरिबा मेघालय की हानगी चीफ मिनिस्टर डॉक्टर मुकुल संगमाना ऑल इंडिया कांग्रेस कमिटी की याथंग मखादा पाउमिसिंग यावना मियाम की अपांबा फोंगदोक हनबगी तांजा लौखी कंसल्टेटिव मीटिंग अदुगा मरी लेनना पांगथोखिबा पाउगी मिफम अमदा डॉक्टर मुकुल संगमाना पार्टी असिगी मैनिफेस्टो दा मियाम की अपांबा थबक थौरम सिंह याहोनबगी पांदमदा मीटिंग असि पांगथोकपनी हाइखी articulate all those promises based on the aspirations and expectations of the people across the nation. So we are engaging in a massive exercise whereby we would like to connect to the aspirations and expectations of the people and appropriately articulate them in our promises that we'll be making
before the nation as we face the election 2019. We'll be going across different states and doing similar kind of exercise. The AICC has been mandated with this whole massive exercise, and since this exercise is a massive exercise, we have divided ourselves into a number of teams. And this team deals with the issue of state-center relationship from the perspective and spirit of federalism, which has withstood the test of time. It also is focusing on issues pertaining to immigration and migration issues, regional issues, and also the other trade and commerce and business issues. Eastern states being the frontier states. As to how, from the regional perspective, how these states are so important, and the constraints and other hurdles which come on the way in course of our endeavor to keep pace in respect of development, progress, and prosperity with the rest of the country is a challenge, is a concern. Paugi mifamadu loiraba matung CWC member Dr. Mukul Sangma Gaikhangam CLP leader o Ibobi amadi party gi lusingba kayaga loinana party manungi oiba mifam amasu hotel Imphal da pangthoki. Paugi maraktana atenba break amatang longzari. Breaking matungda mayama mukahna taramna oksari CENISPC Loktak Project ki Senthang Makhada Fraternity Welfare Association Tagel Khongbana Sinduna Water Resources of Manipur Hydropower Potential of Manipur Amadi a case study on Ithai barrage of NISPC Haiba Hiram Asida Nongmagi Oiba workshop ama ngasi Manipur Press Club ta pangthokre Thauram aduda wangangladuna workshop adugi moderator oikiba Nipkogi retired EM Fairoizam Ibomsana workshop asiga mari leinana wafam kaya phongdoki Lockdown downstream see housing my progress later. Plus, going Manipur the hydro project yam labor call. Say to buy Chaka Honem, the Pabram, Nam Dengi, Wagi, Tamil, the projects leko. The Irang Zulay. Hydro project yam Jacado Pacatrino. Masi Mamden, Nana Banako senior engineers, Halo and Karnasum Kanakada. Ithai barrage who Jakan go in a burning problem ni Masi Karamna Yai, Hai Karamna Yade Hai, adu really villagers Tungriba missing a Dimasi Power Yaning there. Adu officially Masi Lotak project in Maria Davina, Masi Ithai barrage Tamasano, Haina Kanare. But Ithai barrage Tamna, Kogi Manipuriam, Tina Magzabasi, peace leather Haptaba, Hidi Damamas Hamtam, the Taberism, Samtam da, Bagi Stream do. Tingna naturally Karakada Nazi, Kada Zigi, fish leather the way Haptrino. Hybrid chamber problems in although it is old, must newly revived the way Abra, Yanxi, and Equi, Senior Miam Comdelaga Nasigi, workshop Pantokuni. Ngasigi workshop aduda Nipkogi Independent Director S. Tiken, MUG retired BCH Tumbi, Water Resource Department gi S. E. Kriti Singh Amadi official kayana sarugyaki. Hayengdagi Hogadoriba Sangai Festival gi damak ahing nungtil naidana Imphal City yauna mapam kayada make sembagi thabak sathari maru oina Imphal gi BT road ta lairiba Bir Tiken Digit flyover bridge da gi median sing saruk sing ngarang ahing phawba masu sangbagi thabak sathaki ngasisu mayai lambi paringi saruk lairiba median sing masu sangbagi thabak sathari. Sangai Festival gi mangoina na mafam kayada police na park sana thi bahumbagi thabak lepalaitana chathari. Hayengdagi hauduna mafam kayada pangthokadoriba Sangai Festival gi mangoina na security force na lokhalakpa Jackson Thaurangi sharuk oina ngasi ayuksu mafam kayada park sana thi humbagi thabak sathakre. Imphal East ki oina district asigi SP ke Megasan Regulusik Makhada Porompat PS ki manung chanba Wangkhai angom lekai da thi humbagi thabak sathakre.
Ayuk pung mga minit 15 dagi 6:30 fauba chathakhiba operation aduda nupa 152 nupi 62 masa gi saktak che puthok handuna verify tawki masa gi saktak che puthok pangamdaba nupa mari makhata na verification tawnabagi damak Porompat police na lokhatkre Imphal West ki oina district asigi additional SP operation Krishna Tombi amadi deputy SP CDO Rojit Iromna luchingba commando team tarani thoina Imphal West ki sangai festival pangthopam ama oiriba lamboi khongnang khongi akoiba Iroi Semba Mayai Likai Central Agricultural University ki mamang pat Iroi Semba Jugi mamang lobukta paksanathi humbagi thabak chathakhi Ayuk pung taretagi hauduna pung tara adwai fauba chathakhiba operation aduda yum sangduna lairamba mioi sing amamam to oina verification chathakhi operation aduda nupa nupi punna mioi chahum marfurom verification chathakhi makha tarakpada Central Agricultural University ki mamang pat Iroi Semba Jugi mamang lobuk tasu tim asimakna sensitization chathakhi lobuk amadi pat mayai da saba yum amadi khangpok sangsing Chang duna thi humbagi thabak chathakhi adumakpu thoidokpa mifa mipundi yaukhide Sangai festival ga mari lenana thohning daba thodok kya thokgi chang hingalakpa asigi yenglaga Imphal West District Police na lokholakpa section tharangi saruk amoina ngasi ayuksu lamfel gi mafong kaya Iroi Semba gi mafong kaya da paksana thi humbagi thabak chathakre huji khoina leijari mafam asi Iroi Semba Jugi mamangi patni mafam asida leiba khangpok sang macha leiba mapu pandaba haitare huji khoina ubiri sini khangpok sang macha sing asida khoigi commandos mayam thi humbai thabak chathari cameraman Sanak loina paudum jariba Sarat Sharma Tom News Imphal ngasi ayuk pung 12 taba matamda more da leiba Jehovah Orphan home manakta alto car ani thengjenabada nupi ama yauna miyoi ani soktana more hospital da laikan nakre basing adudi Porompatagi Muhammad Javed Akhtar sahi taraga manga apokwa Abdul Razak amadi more ward number 9 Chano Village tagi thengnai kim khongsai sahi kunguhumdoi mapuroi bagi ming letming thang khongsai kawi hairi paugi marakthana aten break amatang logjari Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break matungda mayambam kahna taram nokseri kunga taruk suba AR gi kangbuna ngarang numidang wairam khudeng thavida lambi da lakpa gari sing sek tawgi thabak sa thabada nupi amana lupa lakh 35 oige dabap nisagi polam singa kona na fari hairi farab nupi adu more dagi zomum dagi Teresa Hawkib sahi kungani pan mapuroi bagi ming Johnson Jau kowi mangon dagi number 4 gi gram dising aniga chamnga ga marifu WY tablet dising aniga chamnga marifu phangle hairi sahi khudingi December amadagi hoduna numit tarani chupna pangthokpa Hornbill Festival asigi damak hangdak sahi gi oina Bharat ki tongan ba mafam singdagi rock band kungamari audition tawduna sem saba loikre punna local band tara amadi band sing asidagi loinarakpa team member nimfugamari audition asigi damak register tawrakhi khangalaba band singi manungda Dimapur gi UDX since
since 90s amadi yellow vecon Kohima gi Swiss blade yauri hairi Agartala ki class 12 ki pre-board English examination da Prime Minister Narendra Modi ki maramda wareng ihankre mamangda Yunakoti district ki Sri Rampur Sujamani Memorial Higher Secondary School ki class 11 की mahiroi singda social science की test da BJP की maramda mark ahum की oiba wareng ihankiba laikre matang asida Tripura Board of Secondary Education की deputy secretary Pradeep Sen Gupta na syllabus yengsilagani haikre Congress की vice president tapas dena mahiroi singda asigumba akhuba rajniti की oiba thausil lap na thamgadabani haina pendaba fongdokre hairi Tamil Nadu की Chief Minister Irapati के Palaniswamy amasung Deputy Chief Minister O Paneerselvam na ngasi nonglei nungsit gazana sokhalaba rajya adugi district singda satuna yengsinkre Chief Minister ke Palaniswamy na nonglei nungsit aduda Tamil Nadu da amang ata kya thokhibaga mari lainana Prime Minister Narendra Modi ga unana basinkre nonglei nungsit gazana sokhalaba mioi singbu kheti poron pigani haina lauthokre marak asida Chief Minister Palaniswamy na khudaki tengbangi damak lupa crore listing amage senpham kaithok hai kibaga loinana nonglei nungsit aduna sokhalaba mafam Budakotai amadi Thanjavur district ta ngasi chatuna hakthengnana yengsinkhre ningsikbayai nonglei nungsit gajana tha asigi tara tarukta rajya adugi samudra mapanda laiba mafam singda akanba nungsit yauba nong subadagi miyoi nimpuga taruk siki loinana paksana amang ata thokhanki ngasi Manipur fongnariba pause singda kari kari maru eba pawya ribage habadu mayam punna amutang khangminasi Sangai Express, Imalevakti Henbalaite, Chief Minister, Center da Kangan Badagi, Professor Pandena File Kunitoi Halakre. Festival Manungda Numit Kudingi Cultural Program Pangtokane, MP gi sit Anima Congress na Fangane, Pogna Firm, National Integration Gitoramda, Official Sing, Masing Yamna, Yaug the Bagidamak, Chief Minister Mai Hongna Saukre. Talap Ngairaga Matam Len Banadi, Chaukat Papurapa, Oitok Tavani, Biren. Segmagi matam kakta banna chauna akaiba pikre ningol chakau bana apun bagi saktam sagatpa ngamgani KP Singh ngang marang kaina puthokna bidamak banki mute singa mifam pangthokre naharol gi thodang leibak asigi sovereignty amasung integrity ngagnaba citizen khudingmakna lawfam thokpa daita adu logadabani Chief Minister Law and Order gi fivam pharabadi Indo-Myanmar trade ta hena kanaba pigani Mokul Sangma Sarkar ki pandamdi miyam gi hingnabagi lambi pibani NBRN Veterinary sector chakot handana ing lisingani kunithoi da farmers singi income hengat hanba khak ngamloi Director Cooperative Society chakot hanbada lusingba singi transparency changi K Syam Huyen Lan Pau Manipur bu world class tourist destination oihannaba lupa crore haithari sahi amada foreign tourists lisingmari yauna Manipur da lamkoiba laktri Chief Minister Mioi Lising Kuntra Mangada Skill Development Training Pirgani Sangai Festival da ahenba stall kharasu hangbagi ayaba pikre BJP na Manipur University muthatnaba honarakpada miyamna kalhobani Ojoi Laingak na miyamda thajaba pikhiba kaya thabakta onthoktri gai khangam Sana Laibak Chief Minister na National Integration gi wasak lohan kre MLA na lale haijagadabani NH ani banna miyam kham thengna ware MU gi thoramda MPP na firal sijanage taurubada unkhatna kre uripok lambi matam kaktana thingjillagani Ijel Express Kwami ekta chayol palan hodokre leibak asigi apunbagi saktam ngagnaba hotnasi ima leibak tagi henba atai karisu laite Chief Minister BJP na namfuda semkhiba Manipur government ni Lok Sabha mikhalda khangnaragani gai khangam Manipuri nupimsa sing sijinaba yaroi MD Alimuddin Poklam Dravadi Manipur University Leiram Dabasuyai MI Khan Assam Rifles na Ningol Chakokre Iraibak BJP na Namfu Hafuda Laingak Semkivani Laman Lok Sabha Mikhalda Kumlagani Gai Khangam Ima Leibak Tagi Henba Ama Laite Mipung Kudimak Apun Bagi Saktam Ngakna Bahot Nagadavani Amo Kokna Union Minister Unaduna Wakat Kre Maru Iba Pau Amukahana Sangai Festival da saruk yana na bagi damak Myanmar gi delegate sing more da thunglakre
MU gi hangduna leiba phamsing loba yakiroi haina Union SRD Minister na khanghalakre amadi airport manakta myamna bom leire haina mi painarure Hausuki wenadi Manipur pau matang asida loijare miyeng tabir punamapu arumlana amukka hana khurumjari